Hauzik Lanthokchari Nungtigi Fongliba Pauchishing Maruiba Pau Amadi Manungi Pau Ngasi December gi tarik mga ingso lisingani taraga tere Leiba po punumid yai faraba Panugi taratire ni pan manumid asigi Nungtigi Fongliba Pauchishing headlines da JCILPS Nas CM da Memorandum Pisangre Tha Sigini Pan Pau Badaringang na Thajaba Khradi Miyam da Pigani Hairagli Arjul Telhibana Fongdokri Culture da ina khulaba Manipur gidamak chauthok chei haina Dr. Nazma Heptullah na Fongdokre Amzu gi wakat mifam pangthokre Loinana acid Etik to Senaba Cherak Pigani Haina Nepchak Kigana Fongdokre Joint Committee on Inner-Line Permit System JCILPS ki Mihut Singha Chief Minister ga unadono Yelohumi kananabagi matangda memorandum bisan krehari Lainga kasi na tha asigi nipan phawbada Manipur gi Legislative Assembly asigi ningtham gi mipamda ILP gi bill ama pass tawbag loinena miyam da thajaba kharadi thamlagani haibagi thajaba piragle hari JCILPS ki convener Arjun Telhibana Luchingba miyoi tare na saba team amana CM Secretary ta Chief Minister N Birenga unarba matungda hiram asigi matangda Kaisampat Segarro talaiba JCILPS ki office ta pangthokiba paugi mifam amada lup asigi convener oriba Arjun Telhibana hai tha asigi amada pangthokiba ILPS ki iho asigi damak haujik miyamna lawgadaba khongthang amasung lalong singi matangda miyamgi mifam lawkiba Warep Manga Yauba Memorandum Adu Sham the Pishinkri. Warep Singh Aduda Henamaru Aribadi Sigi Kundagi. Manipur Legislative Assembly Ningtham from Mamanga Manipur Government ILP Bill passed Togani Haikibigi Miyamda Tajaba Ama December Nipan Paugi Manunda. Kangan Gadabani Haiba from the Chief Minister and Birena Atuba Matamda Miyamda Tajaba credit Tamlagani Haiba Tajaba Pregli. Delibana Makatan Hai Mamang the CSO Singi Marakta Pau Pauno Hodubakia Lakibana Miyam gi iho adu aremataki pass tokiba bill adu chanabangam kidi maramasina lenga kasina singamadi tamda leidiba community khudingna tanaduna punomangna yaba bill ama putokani haibadu hauzik ing tapna sangsiliba JCILPS ki iho asigi mafam matam na yadrabadi miyam ga loinana iho lakani haina sumhana makadaki Manipur ki culture asi malem gi thakta hokiba chahi ingsok lisingani tara humdoida UNESCO na sakhangwiduna World Heritage Lauthokibaga amadi culture da ina khulaba Manipur gi damakta chauthok chai haina Manipur ki Governor Dr. Nazma Heptullah na Fongdokre wafam asi ngarang Imphal ki Palace Compound da leiba lamyan masanglena pangthokiba mari soba International Sankirtan Day Celebration Committee amadi Sri Sri Govindaji Sankirtan Academy Wangkai ani punna pisin kiba mari suba International Sankirtan Day gi thorum da mari lena na phongdo kiba wafam thorum adu da saruk ya kiba mioi sing adu di chief guest wai kiba Nazma Heptullah Government of Manipur President Y Khemchan Speaker Special guest oina ningthau Lishem Basana Jawba guest of honor da TI Saityabrata MLA Ya School Kendra and Indrajit MLA Khetikau Kendra Soibam Subhachandra MLA Nauria Pakhang Lakpa Thorum Aduda Mari Lenana Dr. Nabzala Ngapigani Nazma Heptullah Nahai Manipur gi Fazakraba culture she masak khangbiduna Ingsok lisingani tarahom doida UNESCO na World Heritage Phangba asigi damakta chautok chei haina mahana makhatan haiki Haukiba November ki kunipada sakangdaba mioi amana mamaide acid hajelmadagi soktuna rims da laikan narabi maksatabam Menekada acid attack the Cheneri Bamio Edu, Ain Gimatung in a matic Java Cherak Pigani Haina, Social Welfare Minister Nepcha Kibgena, Fongdokre. Hauzik Rims the like an Abbey Menep Kagi Fibam, a seeing Silabamatung the Minister and High Lebak, a Sigma Fonkeada acid attack, a say Toin as a Tarabasu state acidity, acid attacks a Tabasi and the Kishna Hanman. Masinalam the Masida Hanbo Irabasu, Handak Tok Liba, Sigumatam Teliba attack, Asina state, Asida Tokpa, Aroiba Todoksu Oirasano. Kongjat adu da minister na thodok adu da chenere ba miu adu lemna tharoi haina
सोक्लबा अदुगिदमक्ता गवर्नमेंट पांगबा याबा मतेंग पांगलगनी हाइना अशोकपगी इमुंग मनुंगदा फोंगथोकी लोइनेना सोक्लबी असिगी अना लायेंगिदमक मतेंग पांगननबा सेलगी मतेंग सुपीके हाइरि अमजुगी वाकत मिफम अमजुगी प्रेसिडेंट ओरिबा वांगखेमसा समजाई हाइरिबा मियोय असिदा बीजेपी ना किहेलई हाइबगी वाफमदा पॉलिटिकल पार्टी सिंग ना पाउमी सिंगबु सिंगनबगी थवोंग अमा लाकपा सि थेंगननबगी दमक्ता मियामगी ओइबा वाकत मिफम अमा फंगनी हाइरि अमजुगी एडवाइजर एम तोबिरासना पाउमी सिंग खक्तगी ओइबा प्रेस कॉन्फ्रेंस अमा प्रेस क्लब ता पांगथोकपदा फोंदोकिबा वाफम मिफम अदुदा अमजुगी प्रेसिडेंट दा सिंगनरखिबा सिरखिबा मराल अदु पाउमी सिंग दा सिरखिबा मराल गा चमानै लौबगा लोइनेना मधुबु थेंगननबगीदमक अमजुगी मेंबरसिंगना पुनः लेमिनबा हाइबा वारेमनसु फोंदोकी यूनियन असिगी प्रेसिडेंट बु इज्जत मांगनिंगाई ओइबा मोंगदा सोशल मीडिया ओइबा फेसबुक दा पाव कया थागलपा असिगी मतंगदसु साइबर क्राइम पुलिस स्टेशन दा वकलगनी हाइनसु एडवाइजर एन तोम्बिरासना फोंदोकरे एक्सीडेंट दा सोकिबा पुलिस हेड कांस्टेबल लेखिद्रे हाइरि ngarang numidang arong khangabok masagi nupi amaga machanupa atonba amaga gari machada chatlingai da maruti gypsy amana thomadagi phibam luna soktuna sija hospital da laikan rakiba iro maijrau mamang lekai dagi yumnam punsimani kan mangamdana ngarang numidang athengmada lekhidre hari mahak hauji CID SB da head constable oina thabak toribani tawdok asida soklaba mahaki loina bigi phibam su luna sija hospital da laikan nabada natana masanupa adusu hospital da laikan nari hari tawdok asigi matangda police na case amasu register tawkhre hari UZ amana maiga konana fare hai narang nungthel Impal East Commando gi osina luchingba team amana taruk suba AR gi team amaga sawma mamasung Kongpal area da koina thiba humagi tabak chabada KCB progressive ki member ama 0.9 mm gi pistol amaga loina kapa yariba maru aniga konana fare hai parbi UZ du gi maming moirang them ibungo maitei Elias Purel Elias Paikhomba jahi kunga mapan kawi hari Walkboard ta siriba maral yumpham yaudabani haina fazur rahimna phongdokre madrasa modernization gi makhada oza sing regularization tawidre haina walkboard manipur gi chairman amasung chief executive officer da sirakliba manipur madrasa modernization teachers welfare association amasung united muslim council na sirakliba maral asi yumpham yaudabani haina board asi gi chairman su oriba Wabagai Kendrigi MLA Fazur Rahim na Fongdokre Impal gi Babu Parada leba mahak ki quarter dangarang paumising unabada mahang hai madrasa modernization gi makhada ozasing regularization tawbugi ayaba mamangi sarkar na pirami adubu election gi model code of conduct la kibana makhata na pangthokpa yakhidabani adubu election loiraba matungda thabak oina pangthokna ba honarakpada anowa sarkar na tawba yaroi haina order tholakpana panboi kibani masigi matangda board ki chairman amasung chief executive officer da marang thangjin ba si thingel da tainaba ngamdraga nasikong da tanai haibaduni sarkar gi ayaba yaudana regularization tawbu ngamde haibagi wafam su thamladuna mahangna makhata na chathaba yaroi haibagi athingba thamlakpana upai leitabani haina su makhata na phongdoki chairman Fazur Rahim MLA na makhata na hai workboard ta sarkar na paisa piraktabana maram oiraga employee singi tolop pithokpa ngamdabani Masida board ki asoiba aranba mata leite sahi ahum pharaba hojik leiriba board asina sel lana season na kre haiba maral sirakliba asi aranbani karigumba lupa amatang lana season naram labadi pining badandi pirakpada haraung saruk yana logjagani haina mahana makhata ki All Manipur Madrasa Modernization Teachers Welfare Association ki vice president oriba Asraf Ali Ozani mahak jiribam da posting tabani adubu chahi ani hena office karam dabadagi record fangle haiduna miyam da achumba asengba saduna lana pau sandoliba asi chahi ani school karaktraba oza sigi mathakta lokhotpam topa action lokhalagani haina chairman su oriba Fazur Rahim na phongdoki miyoi amadagi yungo liter taragani pan phakre hari kada Bishnupur District Committee amasung ward member manga apon mamera pai belop khusamna dun ngarang numidang waram Bishnupur District Police ki manung chana Bishnupur Makhalekai Ward number 5 ta drive chathabada miyoi amadagi yungau liter taragani pan phagale hari kadagi Assistant Secretary Information and Publicity ke Harichandra na thadoro pachirol na hai chathakhiba drive aduda yungau liter taragani pan konana
फारब मियोय अदुदि लेकाय अदुमक्तदा लेबा थोकजोम इबो बिचक सही हुंफु अपोप लेकिद्रबा इबो मचाक हारि लोइनना महाक अमसुंग मंगोंदगी फंगलिबा युंगौ अदुगा लोइनना बिष्णुपुर पुलिस स्टेशन दा आइनगी मखा ताबा थबक लौखन अनबगी दमक सिनाक्रे हारि अयुक्ता कदा बिष्णुपुर डिस्ट्रिक्ट कमिटी वार्ड मेंबर मंगा अमदी अपन मेरा पाइबी अमदी मेरा पाइबी लुक बिष्णुपुर पुलिस स्टेशन की ओसी अमसुंग एक्साइज स्टेशन बिष्णुपुर की स्टाफ सिंग लोइनना युंगौ सिंग अदु स्टेशन अदुगी ममांगदा मई थादखि हारि इंडिया मालेम की टीबी कैपिटल ओरे है खंगरे है मालेम की अतै लेबाक सिंग यंगनबदा इंडिया ना टीबी की केस असी ख्वाइदगी मसिंग यामना लेबा लेबाक अमा ओरे है लोइनना मालेम की टीबी कैपिटल है सु खंगरे है मणिपुर सरकार की स्टेट टीबी ऑफिसर ना थादोरक चेरोल अमा पल्लदुना मालेम की ओइना टीबी लेना असी सीबा मसिंग की चादा कुनमंगा दी इंडिया ना ओइरी अतै अतोप लेना सिंगदगी टीबी लेना असी सिबगी चांगसु यामना वांगी ओइरकलिबा मिपाइनिंगाई ओइरबा फिबम असिदा मालेम की ओइबा मालेम की ओइना इंसोक लिसिंग अनि कुंथ्रादा टीबी लेना असी मांगहन्नबा नत्रगा मुथन्नबगी पांदम थमली अदुबु इंडिया की ओइना प्राइम मिनिस्टर नरेंद्र मोदी ना इंसोक लिसिंग अनि कुनमंगा फावगी मनुंगदा लेबाक असिदगी लेना असी मांगहन खिबगी मिगेंगदा थबक थौरांग क्या लोखलिबा अनौबा प्रोग्राम सिंग असी RNTC पीगी मखादनि हारि मसिदे एक्टिव टीबी केसिंग फाइंडिंग थबक तो ओंथोकपा टीबी नारबसिंग नुमित खुदिंगी चाबगी नियम यंगसिनबा ड्रग की सेंसिटिविटी टेस्ट तौबा अमसुंग पांदम अमसु फंगननबगीदमक NGO सिंग प्राइवेट हॉस्पिटल अमदी प्रैक्टिशनर सिंग दा सरोग्य हननबा वारोल यावरी लोइनना RNTC की मखादा हौजी पाइखलिबा अमसुंग नौनो पाइखतकदबा प्रोग्राम सिंग मयक सेंगना खंगंदुना सरुक याहननबगी तंगाई फदबा लई हाइना मीडिया दसु सरुक चावना मीडिया नसु सरुक याबिननबगीदमक अपील तौरी इम्फाल लाइरिक मेला स्टेट सेंट्रल लाइब्रेरी इम्फाल अमसुंग राजा राम मोहन रॉय लाइब्रेरी फाउंडेशन कोलकाता का खुसमनदुना चही खुदिंग पांगथोकपगुमना 13 सुबा इम्फाल लाइरिक मेला इंसो 2013 चलिबा था सिगी 15 दगिना कुनगमरी फावबदा नुमित 10 चुपना DM कॉलेज ऑफ कॉमर्स की ग्राउंड दा पांगथोकलगनी लाइरिक मेला असे नुमित खुदिंग अयु पुंग 10 दगी नुमिदांग पुंग 8 फावबा अदुमक हांगनी मेला मनुंग दा अंगांग सिंगी लाइ पतानबा फिल्म अमदी सुमांग लीला के आर्टिस्ट सैसकपसिंग अयबसिंगा उनबा अमदी हिजम अंगाहल की चही चामग कुन मंगा सुबा मपोक कुमन थोरम असिदा पांगथोकनी लोइनना स्टेट असिगी मनुंगदा अमसुंग मपानदा फॉर्म हुमद्रामुंगना सरुक यागदबा फाम हुमदामुंगना सरुक यागदबा मेला असिदा चादा 15 डिस्काउंट दा लाइरिक लेबगी हनगनी मेला मनुंगदा ऑर्गेनाइजेशन अमतन बन अमदी ब्लॉकेट न चिंग तौबिगनु हाइना अमदी मपुंग फाना पांगथोकपदा सरुक याबियु फेस्टिवल की कमिटी की कन्वीनर सु ओरिबा स्टेट सेंट्रल लाइब्रेरी की चीफ लाइब्रेरियन अपील तौरगली सरकार की एजुकेशन सिस्टम असिगी मखादा लोखलकलिबा खोंथांगसिंग असि हिरम खरदा यामना चावना अहोबा लेरबरा हाइना हंगलदुना ममांग सहिगी येंगनबदा महिरोय सिंगी फॉर्म फिलअप तौबगी फी अंगकपा फंगना हेंगलकलिबसी मरम चादे हाइना ऑल मणिपुर स्टूडेंट यूनियन एमसु न फोंदोरगली एमसु की इंफॉर्मेशन एंड पब्लिसिटी सेक्रेटरी रोशन गोलमेना थादोरप चिरोल मन हाई फी हेंगलकपदगी मरम असिना मियामदो मयक सिंगना खंगनगदबनी लोइनना प्राइवेट स्कूल सिंगनजु एग्जामिनेशन फॉर्म फिलअप की फी असे का हेना वांखटपना लौबा यारोय मसिगी मतांगदा मरी लेनबा मिनिस्टर अमसुंग एजुकेशन डिपार्टमेंट मियंग चंगबियु लेबाक असिदा राइट टू एजुकेस की एक चनदुना चही 13 मरी फावगी मनुंग दलेबा अंगांग सिंग खुदिमक फ्री एंड कंपल्सरी एजुकेशन फंगनगदबनी हाइना SSA की मखादा तंगाई फदबा पोलम सिंग हाइबदी स्कूल यूनिफॉर्म बैग अमदी मही तमननबा टेक्स्ट बुक लेमना फंगली असिदा सुनतना मिड डे मील फावबा पिजरी मसिगी सु मथक्ता माइनॉरिटी अमसुंग OBC की सरुक चनबा ST SC अमसुंग OBC महिरोय सिंगबु सेल की अवाबा कोहननबा तोंगान क्लास की मतुंगिना स्कॉलरशिप पी अदुबु सरकारना लोखलिबा कया असिगी तायोनबदा बोर्ड सेक्रेटरी एजुकेशन मणिपुर अमसुंग काउंसिल ऑफ हायर सेकेंडरी एजुकेशन मणिपुर ना कंडक्ट तौरिबा क्लास 10 अमसुंग 12 के एग्जामिनेशन की फॉर्म फिलअप की फी असी सही खुदिंगी हेंगलपना लाइरबा महिरोय सिंग अमदी मही मसिंग तंब फंगनरोइद्रा हाइबगी अकीब लेरे मरम अदुना का हेना फी हेंगललिबा असिगी मतांगदा मरी लेनबा मिनिस्टर अमसुंग एजुकेशन डिपार्टमेंट अथुब मतमदा मियंग चंगबियु महिरोय सिंगी खल्लगा हेंगलिबा फी असी हंथननबा अनौबा खोंथांग लौखटकदबनी हाइनसु चिरोल असिना मखाताना हाइरी
हियांगलम केंद्र की जिला परिषद मेंबर प्रधान अमदी वार्ड मेंबर सिंह ओखरे पंचायत हाइबसी यामना लुबा बॉडी अमनी डेवलपमेंट की मतांगदसु अइगी मीगी खाइदना थबक पुना तौमिनरबा मतम अमदा साउखटबा खुंगांग अमा ओइगदोरिबनी हाइना मिनिस्टर बिश्वजित फोंदोकरे ngarang lamaidong dramatic union hall da pangthokibe hianglam assembly constituency gi mai pakraba jila parishad pradhan amasung board members sing ward members sing okpagi thorom amada athoiba mitung oiduna saruk yaraduna minister na hai mana makata na hai kibeda aikoina panchayat ta karamna matau karamna mapangan kalhangani amadi matau karamna mai pakani haibasi khanabagi mathau tai mai pakpa pangal kalhan ba haibasi political gi influence sang daba mathau tai amadi politician gi khenaba thamba yaroi hairaduna miyamna su madi nungsi de haibagi wafam thamlaga development gi matang dadi punna thabak tominadragadi khungang chawkhatpa porokpa ngamloi hauzik leiriba bjp gi luchingba sarkar asina thani palom tangairi adubu kharadi mayoknari hairaduna lupa crore lising ama puthaduna leirambadagi madugi shandoi hullaga leiribani haina sumana makata ki narangi thoromadu de hianglam kendra gi manung chanba jila परिषद अहुम की मेंबर अहुम अमसुंग ग्राम पंचायत तरुक की प्रधान तरुक अमसुंग मेंबर सिंह सरुक याकी लोकल एमएलए अमदी मणिपुर की चेयरमैन डॉक्टर वाई राधेश्याम सु याकी NSCN IM दगी लापथोक पना पुन्ने हिंगमिनबगी लंबी ओइगनी हाइना खोगियोना हाइक्रे भारत सरकार अमसुंग NSCN IM की वारीना अवांगनोबोगे लमदा कांगलुप मसेंगे मरक्ता ताइसिनबा यारोइदबा मतंग अमा योरकपगी फिबमदा लेरे मरमसिना नागा मियाबु लाना लमजिंग बिदनबा अमदी लमजिंग लिबसिंगदगी लापथोकसी NSCN IM दगी लापथोकपना पुन्ने हिंगमिनबगी अमतंगायरबा लंबी अमा ओइगनी हाइना खुंद्राकपम केंद्र यूथ ऑर्गेनाइजेशन खुग्योना फुंगदोली खुग्यो के सेक्रेटरी इंफॉर्मेशन एंड पब्लिसिटी न थादोरक पचेरोल अमन हाई अवांगनोपो लंबु मचेत थुगाइना बहोनरिबा हिंदोक्तुना इंग सोलिसिंग अमगा चमापन हुंफुनी थोइगी इंडिया चाइना वारदा इंडिया की लानमी खुदिमक वेस्ट बंगाल की ngomkhai सिलुगुरी फावबा होंदोक्तुना लमदम अदु थादोक्तुना थमलमनी लाल अदु नेमथरबा मतुंगदा इंडियाना लानमी सिंग संगसिलखिबनी मनिंग तमलेबाक अमगी इहो हौरंबा NSCN दगी मचे ताकिबा NSCN IM ना इंग सोलिसिंग अमगा चमापन हुंद्रागा तरेता भारत सरकार दा खुलाई थानदनबा हाइबा यानदुना शांति वारी सानरकी अदुबो इंग सोलिसिंग अनि अमदगी जुन 13 बैंकॉक डिक्लेरेशन नमरम ओइदुना जुन 19 दा अमुक्त थोगिद्रब मोंग स्टेट की ngomkhai अमसुंग अपुनबगी सक्तम ngang naba miyamgi ihauda changsinki matam maduda miyoi 19 gi punsi lomki ngasi shu aronba agenda amada framework agreement haina khuyek piduna taisinaba yaroidaba moongda posinaba honari zero lasina makata na high framework agreement aduda Nagasing tagi oiba cultural autonomy piba financial autonomy piba nagasing tagi oiba loisang hangba haibana chingbasu kaya yauromba tarabadi state asi mache tana kairagani haibada haiman batholoi maram asina kangluk ki irang thokpa tarabadi madugi daita punamak bharat sarkar na pogadabani India amasung NSCN IM gi wari na ching amasung tamgi phurup singbu kaina khigani haina pakhachaba chingmi naga isil inau singi awaba मखोल थोकदना कबलिबा असी पाप से भारत सरकार न पोबताबनी मरमदुना नगा मियामो लमजिंग बसिंग दगी लाप थोकपना पुन्ने हिंगमिनबगी अमतंगायरबा लंबी ओइगनी हाइना चेरोलसिन मखाताना हाइरी मतम कयागी ममांगदगी सब डिस्ट्रिक्ट मोरे हॉस्पिटल मणिपुर सरकारना थोकसाबिद्रे हाइरी तेनोपल डिस्ट्रिक्ट की मनुंग चन्ना म्यांमार का थंगनना लेरिबा कम्युनिटी सुना लेरिबा मोरे टाउन मनुंगदा मणिपुर सरकार ना मोरे प्रजा सिंगी खनबिदुना थंबिरिबा सब डिस्ट्रिक्ट हॉस्पिटल की अवाटप कया की मतंगदा मोरे द लेबा कम्युनिटी लीडर कया ना मिनिस्टर MLA VIP कया मोरे द लाको मतमदा हंजन हाइदुना लागले अदुबो हौजिक फावबदा थौसाबिदुना लेरि हाइदुना मैतै काउंसिल मोरे के प्रेसिडेंट M थॉमस सिंह ना फोंदोरगली महांगना मखाताना हाई मोरेदा लेरिबा सब डिस्ट्रिक्ट हॉस्पिटल असि मोरेदा लेबा प्रजा खक्तनतना म्यांमार तमु टाउन अकोइबदा लेरिबा मियोइ कयागी लायेंगनबा हॉस्पिटल अमनी हॉस्पिटल असिगी हौजिक अवार्ड पके अमरुम लेरि अमसुंग हंदक हेल्थ एंड फैमिली वेलफेयर मिनिस्टर अमसुंग डायरेक्टर यावना लागलंबा अदुदसो हाइक्रे अदुबो हौजिक फावबा करिगुंबा अमत थबक ओइना पाइखत पिरक्तबसी लाइबक यामना थिबनी हॉस्पिटल असिदा पुंग कुनमरी डॉक्टर अमसुंग नर्सना ड्यूटी तौदुना लायेंगबगी थबक चथरी अदुबो अल्ट्रासाउंड की दरकार लाको मतमदा
ultrasound कापनब operator लेतबा अमसुंग ECG की खुदोंचाबा लेतबा मरमना म्यांमार की तमू टाउन फाउब चनरी नुमिदांगी अथेंगबदा ultrasound याद्रगदि लायेंग ngamdaba kayadi nonganba फाउब वाना ngainaba यावदबा नते hospital asigi sangaba matam adu leirakpa ariba x-ray machine yadaduna leirakpa sahi masing yamna lei hauji portable x-ray machine macha ama leiriba asina aruba kaya amasung nung leibra haini yengwada sengdaba kaya ama thengnari dental ki khuju khulai lerga so doctor ama khakta leibana awaba kaya mayongna duna leiri awat pa staff singsu thabiraknaba haijakhibasu mamang haijakhre adubu ngasi fawba thabirakna leiri hospital asigi leiriba solar power plant mathau tawdana leirakpa sahi ahum surak lei accident thokku matamda aruba leina kaya layengba matamda khuchu khulai matik chana leitabana maram oiduna imphal layengba punabada ambulance ki driver masing yamdabana punaba honabada awaba masing kayani numidangi matamda imphal tana hospital ambulance na puduna chatpa tarabadi more da leriba security post kayana check tawraga thabiri adubu lanai bend chalabadi pung kaya panduna leiba maramna asiguma thokdok nungaitaba kaya thoktaba yaudaba nate maram masina mari leinaba minister masung department na athuba matamdi yingsin biduna lamda masigi award pa kaya tana thalaba asiguma hospital asibu yingsin biu haiduna pungdorokle mapan leba ke pauda yemen da thokliba hingsa gi thokdok mari leina na hanagi president Ali Abdullah Saleh hat khre hari pawasi matung ina hauti moment ki mayokta leiba kangbu sing khut thongna badalu chingba adu lekhidabani hari hauti na kudum chanba al masira tv na phongdoro khibada lamdam adu da thokliba thodo wa thok asi malaysia amasung makhoi gi luchingba sing hat khibaga loina la loisin khre hari social media da selege asi bahak sang ulok panatana paw mata chapchana confirm tawdi leitri lekhidriba luchingba adu gi party na di luchingba adu lekhidre haiba adu yaningda bafongdokri adum oinamak paw asi gi matung ina di lebak asi gi konungda leiba yum amada sauna bom pokhai handuna luchingba du hat khre hairi mamangi chayol da sale sogot pakangbu singna yamen gi akan ba lan songna kibani sale sogot pa singna amasung hauthi singi marakta akan ba lan songnari amasung yamen gi president abadrabu mansur hadina mamang chayol da phongdo kibaleki loinana ingso lising ani tara manga degi yemen da civil war thokpana maram oiraga mioi lising kaya sihan khre loinana mioi lising ni phu mapan ga samapan humpuna asok apan nang khre maduda natana mioi kaya million kun hen magi mayum makai thadoktu na chenakre haujik leiriba mioi million kaya Saudi na luching masung sinnaba kanguna blockade thamjin kiba amasung lebak lana chatpa ya handabana maram oraga awawa kaya marum mayok nari hari lamdam aduda leiriba mioi million kaya ningthina chaba thakpa phangdabagi khudong chadaba mayok nari maduda natana chaliba chahi asigi april thada lebak aduda cholera sandoroktuna mioi lising aniga chaniga trama thoroi sihan kre malengi lebak kaya na akan mamiyeng thamdunu khudong thiba nangnaba lebak aduda mateng pangnana bagi damak thoksil paikhale adumakpu arab na luching masung sinnaba kanguna lebak adugi maruiba lanmi singi blockade thamjin kiba maram oiraga miyamna tangai fadaba bolom sing phangmang ngamdabagi awaba kayadi haujiksu mayoknari hari Kerala amasung Tamil Nadu do cyclone Okhina amang ata thon khraba matungda thingbang ngamdana leiriba amadi khodong tiba nanglaba mioi kaya kannana nabagi damakda thoksil ngami singi imung manung na pendaba phongdoloi nonglei nuksit amasung haujik mapangal sontharakpaga loinana Lakshadweep maikerom da chatkhre hari Pawasi matung ina Kerala amasung Tamil Nadu da mioi tarataruk siyan kre amadi ngami chama hena hojik suthi ba khangdana leiri hari Union Defense Minister Nirmala Sitaramna ngarang Tiruvananthapuram da chattuna miyam kannana bagi paikhat kiba thabak thorom sing aduda oiriba pibam sing adu yengsin ki loinana ngami singi mung manung singa unadana wari sanaki samudra da chatkiba mioi sing kannana nubagi damakta India Navy na jahaz tara amasung aircraft nipan sijanaduna Khanong pok thangba Arabian Samudra hairiba Navy gi hakchang sing amasung aircraft aduna mi thibagi thabak paikhale hari Nirmala Sitaramna haike beda paumi sing imung manung unaduna wari sanaba laikre hari mahana makhatana rescue operation sing sathakigani amasung operation chathaba matamda komthokpa leiroi hainasu luchingbi aduna Kerala gi chief minister Pinarayi Vijayan ga unabada phongdoge ga kodong thiba thodok aduda security force na kanbangom khiba ngami masing asi punna chamagani phomanga sokre hari Haujik sanabagi pauda kumapan suba junior boys inter district football DSA Kaksinga Imphal East District ka goal ahum da draw chatkre hari Taraga nithoi suba Manipur State League 2017 team laktabadagi match sana khidre hari Amadi Taramathoi suba Jadonang Ningsing football tournament 2017 kaisam thonga langthabal chingthaka finance sanargani hari
amadi ahanba Governors Trophy State Level Mungna Kangjai 2017 da Bishnupur B amadi Thobal A semi final changkhre hari. Indian Women's Super League ta Manipur gi EASU na Hanspu Panjel Mari 0 da Maithiba Pikre hari. Mari Shunada Maithiba Pikre hari. Nasi damakta di Diamond Radio na pizaba nungti gi phone liba pau sigi maroi ba pau amadi manungi pau pizaba matang sida losingari. Hayeng pungpham asida mok pau poduna lakjagi. Makha taba thorom Diamond Radio da thabirap SMS ing pathok jaduna miyam gi pungning gi warol amok sanduk jari.